नुमिदां चाक्तोक्नरदुना सखी होइसु वारी ngahak sanaraba matung sakhina leisa tumtharo thengline imima imasu tumthabiru sakhi ngahak ki matungda tumtharamki leisa di tumthaba yada mapanda tholaktuna mangoldari da makhuna sauduna phamli ngasi ne leiriba phamse manipur da ni ko mangdi nate ko tasengna ibu baba ki mangda lepladane makhuda mamaidu lokthaduna ngihak phamduna tumina lei haukiba thodok kaya bu ningsingjaduna amuk mamunok jari amuk maithong maksina ngihak tumina lei baba ngasi din aja mafam sida amuk hale baba na chabu nungsibi bangam la roitro baba non khalaktuna irang langna thokliba thaje yingjeduna machinda wana sonjarei kari kum hak chu phau warongduna leiram lagana aina bu kari wai ba thaubusu leisagi mataudu asum yenglambadagi tapna jangsilaktuna leisa manakta phamtharei leisa thaubana phamlakpadagi mapidu phatai thokli leisa na thauba tumdriba thaubana mapansida nathandaki dro leisa momunuk cheduna metaba mafam asidabu karigi kigadoriba asibu henma mafam kaya ahing chupai thanta lelakraba punsisiba thauba sor sangna honthai leisa ke hege nang angang mukti natre nasana khanglibane nangna waraga sorda tainare haibase haukraba thaudokna ningsingalaga nangna sabu sokna basiliba karigino haujikti pumnamak pharidana hayengdi baba manakta nangsu chalane leisa kari sukhumda tuminna lei thaubana matam kuina dagi ngaijarakpa minungsi pumba phanglane nangna baba gi tamak pangthokjariba mayamdusu baba da naring tamna bijaba phanglane asidabu karigino nangna wariba thauba karigino aibu mafam asida puthorakliba baba bu urani khanbada nongse khara thuna ngalhaningi aduga kaikumba baba na machaibu ubada waraurabudi ai hingba ngamgani thajadi thauba aibu mirai raklabadi ai handakti hingba ngamgani thajatre leisagi mapidu dei thokpiri onthona nusikreda peri peri ga tawbuside sise kapo kapo thauba khadang metuna leisabu nokna nokna yingjerakli leisana nangna kapo airaga kapidong mi manbro aya kapkhidrene as pm ka taithoge toraga nasamlo phorakanino mina ngaya kapke toraga nangdi kapningdana kapli oire aina thembiba ngairamli boire thoba phagi tawbigano mama na ibu macha amagum loksinbiba ngamgadra baba na ibu nuksibigadra ai pakatwasu pokle hayang karino torokadoriba maduna amu karamba punchigi leme anobano karigi ngamdani yengu baba na nangbu kem nuksibiramge haiba mama na nangbu ubada soidana kapjagane sangsar sida karamba mama pano machabu nuksidaba leisana suklaga leibaduda thauba nokna nokna khawdemladuna nongbu nuksibiramlasu yare nuksidrasu yare leisa mamit langthoktuna thauba nokfet michi khachilei kaiguma nuksiramdraba madunabu besnine khoidoina lengdana leiridana aishu manipur doina thabak purani adai nongai doribo oithokpa yaba oiba yaba yam leiko leisa nokfet tawna thauba lengjumda tharai ne sida leiresu nangnaktadi changbiroina ibani kausu kaunaroi aidi nang kanano khangde hainina thaubana thauna ainaktanida lengdana leidudo
ꯌꯥꯔꯦꯗ ꯃꯤꯠ ꯃꯥꯡꯗꯕꯨ ꯂꯦꯡꯗꯅ ꯂꯩꯅꯤꯗꯤ ꯀꯧꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯅ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨꯗ ꯇꯞꯂ ꯌꯥꯝ ꯌꯥꯅꯤꯅ ꯃꯀꯣꯛꯇꯨꯗ ꯊꯥꯔꯛꯏ ꯊꯧꯕ ꯁꯨꯒꯠꯇꯨꯅ ꯃꯥꯏ ꯃꯈꯨꯠꯁꯦ ꯍꯦꯛꯇ ꯁꯥꯡꯂꯛꯀꯅꯤꯕ ꯕꯣꯛꯁꯤꯡ ꯑꯣꯏꯅ ꯇꯝꯂꯒꯦꯔꯥ ꯀꯩꯅꯣ ꯁꯦꯁꯥ ꯁꯦꯁꯥ ꯉꯥꯛꯇ ꯊꯥꯗꯤꯃꯤ ꯂꯩꯁꯥ ꯑꯃꯨꯛ ꯅꯣꯛꯇꯨꯅ ꯂꯩ ꯊꯧꯕꯅ ꯑꯦ ꯃꯤꯅ ꯍꯥꯏꯔꯒ ꯅꯣꯛꯏꯅꯦ ꯇꯝꯂꯒꯦ ꯅꯪꯗ ꯑꯣꯏꯅ ꯇꯝꯂꯒꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯅꯪꯒ ꯊꯪꯅꯅ ꯐꯝꯕ ꯃꯐꯝꯗꯤ ꯄꯣꯞꯇꯅꯤꯡꯉꯥꯏ ꯂꯩꯔꯨꯍꯦ ꯉꯥꯏꯍꯥꯛ ꯃꯕꯥꯅꯤ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯖ ꯊꯥꯕꯜꯗꯨꯕꯨ ꯌꯦꯡꯃꯤꯟꯅꯔꯤ ꯊꯧꯕꯅ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯍꯌꯦꯡꯗꯤ ꯀꯦꯔꯒ ꯅꯌꯨꯝ ꯄꯨꯕꯤꯒꯦ ꯂꯩꯁꯥ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯏꯁ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯊꯧꯕ ꯅꯣꯛꯊꯣꯔꯛꯇꯨꯅ ꯋꯥꯒ ꯈꯤꯇ ꯁꯣꯏ ꯌꯥꯄꯣꯟꯇꯦꯅꯦ ꯇꯨꯝꯃꯨ ꯊꯦꯡꯉꯤ ꯂꯥꯛꯑꯣ ꯑꯗꯥꯏꯅ ꯁꯦꯡꯅ ꯍꯩꯌꯨꯗꯅ ꯌꯥꯅꯤ ꯃꯊꯪꯗꯒꯤ ꯈꯪꯖꯔꯦ ꯂꯩꯁꯥ ꯅꯣꯛꯐꯦꯠ ꯇꯧꯔꯝꯗꯨꯅ ꯆꯪꯈꯤ ꯊꯧꯕꯗꯤ ꯂꯩꯁꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯍꯧꯗꯨꯅ ꯅꯣꯛꯐꯦꯠ ꯃꯈꯨꯠꯅ ꯃꯈ꯭ꯋꯥꯡꯗꯨꯗ ꯃꯦꯠꯆ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯖ ꯂꯩꯁꯥꯒꯤ ꯁꯛꯇꯝꯕꯨ ꯅꯤꯡꯁꯤꯡꯖꯔꯤ ꯂꯩꯁꯥ ꯃꯣꯃꯣ ꯅꯣꯛꯅ ꯃꯃꯤꯠꯇꯨ ꯄꯥꯡꯖꯔꯛꯏ ꯂꯩꯁꯥ ꯅꯪꯕꯨ ꯀꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯥꯌꯣꯝꯅꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯛꯀꯅꯤ ꯈꯜꯂꯨꯗꯦ ꯍꯧꯖꯤꯛꯇꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯒꯠꯄꯒꯨꯝ ꯅꯤꯡꯂꯤ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯗꯨꯅ ꯏꯕꯨꯙꯧ ꯂꯩꯁꯥꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯕꯤꯔꯅꯨ ꯃꯍꯥꯛ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯃꯍꯥꯛꯀꯤ ꯆꯥꯌꯦꯡꯁꯨ ꯅꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯏꯐꯝꯗ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯣ ꯃꯐꯝꯗ ꯑꯃꯨꯛ ꯁꯤꯟꯅꯕꯤꯔꯣ ꯃꯍꯥꯛꯀꯤ ꯃꯤꯅꯣꯛ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯈꯨꯠꯁꯤꯟꯅꯕꯤꯔꯣ ꯃꯥꯏꯊꯣꯡ ꯃꯃꯣꯟ ꯑꯃꯨꯛ ꯅꯣꯛꯆꯔꯛꯏ ꯂꯩꯁꯥ ꯀꯩꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯁꯨ ꯃꯗꯣ ꯑꯩꯅ ꯍꯥꯟꯅ ꯃꯥꯌꯣꯛꯅꯒꯅꯤꯌꯦ ꯅꯪꯒꯤ ꯃꯤꯅꯣꯛꯇ ꯇꯨꯡ ꯊꯥꯡꯅ ꯂꯦꯞꯇꯨꯅ ꯌꯦꯡꯖꯒꯅꯤ ꯄꯤꯔꯥꯡꯂꯛꯇꯅ ꯃꯥꯡꯑꯣꯏꯅꯅ ꯂꯦꯞꯇꯨꯅ ꯇꯩꯊꯣꯛꯄꯤꯒꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯨꯝꯕ ꯅꯪꯒꯤ ꯑꯣꯏꯒꯅꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯋꯥꯁꯤꯗꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯐꯣꯡꯖꯕ ꯉꯝꯒꯅꯤ ꯃꯉꯛꯇꯣ ꯍꯥꯏꯔꯛꯇꯨꯅ ꯌꯥꯗꯦ ꯃꯥꯒꯤ ꯃꯥꯡꯂꯨꯔꯕ ꯃꯤꯅꯣꯛ ꯀꯌꯥ ꯄꯨꯟꯁꯤ ꯀꯌꯥ ꯍꯥꯟꯅ ꯄꯤꯈꯤꯒꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯃꯇꯝꯗ ꯊꯃꯣꯏ ꯋꯥꯔꯣꯜ ꯀꯌꯥꯁꯦ ꯃꯐꯝꯗ ꯇꯝꯖꯒꯅꯤ ꯊꯥꯕꯜꯗ ꯌꯦꯡꯈꯠꯆ ꯊꯥꯖ ꯅꯍꯥꯛꯀꯤ ꯅꯇꯥꯗꯣ ꯑꯩꯗ ꯅꯨꯡꯁꯤꯅꯕ ꯈꯤꯇ ꯍꯥꯏꯕꯤꯌꯨꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯝꯗꯅ ꯅꯨꯡꯁꯤꯍꯜꯂꯧꯀꯣ ꯅꯨꯡꯉꯥꯏꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯆꯪꯈꯤ ꯑꯗꯨꯕꯨ ꯂꯩꯁꯥꯗꯤ ꯑꯍꯤꯡꯗꯨ ꯇꯨꯝꯊꯥꯕ ꯌꯥꯗꯦ ꯃꯁꯥꯗꯨ ꯃꯤꯄꯥꯏꯕ ꯄꯥꯈꯠꯄ ꯀꯌꯥꯅ ꯊꯟꯖ ꯆꯔꯥꯡꯅꯍꯜꯂꯤ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯌꯨꯝ ꯆꯠꯂꯗ꯭ꯔꯥꯅꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯖꯔꯛ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯕ ꯍꯧꯖꯤꯛ ꯐꯥꯎ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯈꯤꯒꯗ꯭ꯔꯥ ꯃꯄꯤ ꯇꯩꯊꯣꯛꯆ ꯃꯃꯣꯟ ꯑꯃꯨꯛ ꯅꯣꯛꯆꯔꯛ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯄꯨꯝꯅꯃꯛ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯦ ꯕꯕꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯍꯧꯔꯒꯦ ꯃꯗꯨꯅ ꯑꯄꯦꯟꯕ ꯁꯛꯂꯒꯦ ꯃꯤꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯂꯛꯇꯦ ꯃꯤꯅꯥ ꯉꯁꯤꯗꯤ ꯑꯩ ꯂꯥꯛꯂꯦ ꯅꯪꯕꯨ ꯀꯔꯝ ꯄꯥꯜꯂꯤꯕꯒꯦ ꯑꯩ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯃꯤꯅꯥ ꯅꯪꯒꯤ ꯂꯩꯁꯥ ꯂꯥꯛꯂꯦ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇꯗꯤ ꯊꯧꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯃꯁꯥꯗꯨ ꯆꯔꯥꯡꯅꯕꯅ ꯍꯦꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯊꯧꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯀꯔꯤ ꯅꯠꯇꯦ ꯊꯧꯕ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯨ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯏꯐꯝꯗ ꯆꯥꯎꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯗꯤꯌꯦ ꯑꯩ ꯑꯇꯩꯃꯇ ꯈꯟꯗꯦ ꯑꯩ ꯕꯕꯥ ꯎꯔꯅꯤ ꯕꯕꯥ ꯎꯔꯗꯤ ꯌꯥꯔꯦ ꯑꯩ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯄꯥ ꯎꯔꯅꯤ ꯈꯟꯕꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯏꯇꯥ ꯊꯥꯖ ꯅꯪ ꯉꯁꯤꯗꯤ ꯈꯔ ꯊꯨꯅ ꯆꯪꯈ꯭ꯔꯣꯕ ꯁꯥꯎꯔꯅꯨꯕ ꯑꯩ ꯕꯕꯥꯗꯣ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦꯕ ꯅꯪ ꯂꯩꯔꯗꯤ ꯑꯩ ꯕꯕꯥꯗꯣ ꯎꯅꯕ ꯆꯠꯄ ꯌꯥꯔꯔꯣꯏꯕ ꯀꯣ ꯄ꯭ꯂꯤꯖ ꯄ꯭ꯂꯤꯖ ꯀꯣ ꯑꯍꯤꯡꯗꯨꯃ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ
ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯩꯁꯥ ꯃꯥꯏꯊꯣꯡ ꯃꯀꯥꯂꯥꯝꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯤꯅꯥꯕꯨ ꯎꯖꯔꯅꯤ ꯈꯟꯅ ꯂꯩꯖꯔꯤ꯫ ꯁꯈꯤꯅ ꯆꯥꯛ ꯆꯥꯔꯒꯣꯏꯅ ꯆꯠꯂꯣꯀꯣ ꯂꯩꯁꯥ꯫ ꯏꯃꯥ ꯑꯩ ꯕꯕꯥꯕꯨ ꯎꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ꯫ ꯂꯝꯁꯨ ꯂꯥꯞꯄꯦ ꯁꯤ ꯆꯥꯛꯇꯣ ꯏꯃꯥ ꯊꯨꯅ ꯊꯣꯡꯕꯤꯔꯒꯦꯕ꯫ ꯁꯈꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯂꯩꯁꯥꯅꯁꯨ ꯁꯈꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯊꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯅꯔꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ꯫ ꯊꯧꯕꯅ ꯂꯣꯏꯁꯜꯂꯣꯗꯣ ꯄꯣꯠꯆꯩ ꯈꯔ ꯀꯥꯎꯁꯤꯟꯅꯔꯝꯃꯣ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯊꯤꯟꯕ ꯂꯥꯛꯀꯦ꯫ ꯂꯩꯁꯥꯅ ꯊꯋꯥꯏ ꯑꯣꯏꯅ ꯊꯅꯝꯂꯒꯦ꯫ ꯑꯁ ꯑꯩ ꯅꯥꯛꯇ ꯑꯣꯏꯅ ꯊꯅꯝꯃꯣ ꯑꯗꯨꯗꯤ꯫ ꯌꯥꯔꯦ ꯊꯣꯛꯑꯣꯗ ꯑꯩ ꯐꯤꯔꯣꯜꯁꯦ ꯑꯝꯇ ꯍꯣꯡꯒꯦ꯫ ꯀꯥꯎꯏꯅꯦ ꯑꯗꯣ ꯉꯔꯥꯡ ꯂꯩꯔꯛꯄ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨ ꯁꯤꯜꯂꯣ ꯑꯗꯨꯒ ꯉꯪꯂꯩꯅꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯣ ꯑꯗꯨ ꯂꯤꯠꯂꯣ ꯈꯔꯗꯤ ꯀꯤꯔꯛꯑꯣꯀꯣ ꯉꯁꯤꯗꯤ꯫ ꯌꯥꯔꯦ ꯊꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏ ꯀꯥꯔꯛꯀꯅꯤꯍꯦ꯫ ꯊꯧꯕ ꯂꯩꯁꯥꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯖꯔꯝꯗꯨꯅ ꯊꯣꯛꯆꯈꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯁꯥ ꯆꯝꯅ ꯀꯦꯖꯔꯤ꯫ ꯃꯁꯥꯗꯨ ꯐꯅꯦꯛ ꯀꯨꯏꯅ ꯁꯦꯠꯂꯨꯗꯕꯒ ꯍꯩꯅꯖꯕ ꯋꯥꯠꯂꯤ꯫ ꯐꯅꯦꯛ ꯀꯕꯛ ꯀꯕꯛ ꯁꯦꯠꯂꯗꯨꯅ ꯊꯣꯡ ꯍꯥꯡꯂꯛꯂꯤ꯫ ꯊꯧꯕ ꯊꯧꯕꯧ ꯊꯧꯕꯕꯨ ꯀꯧꯖꯔꯛꯂꯤ꯫ ꯁꯈꯤꯅ ꯏꯕꯨꯡꯉꯣ ꯂꯩꯁꯥꯅ ꯀꯧꯔꯦꯅꯦ꯫ ꯊꯧꯕ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯂꯣꯏꯔꯕꯣ? ꯂꯩꯁꯥ ꯃꯃꯩ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯊꯧꯕ ꯇꯨ ꯑꯩ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯇ꯭ꯔꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯊꯧꯕꯗꯤ ꯂꯩꯁꯥꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯁꯖꯤ ꯃꯤꯇꯥꯒꯨꯝ ꯉꯥꯜꯂꯤꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯀꯥꯖꯜ ꯄꯤꯛꯇꯛ ꯆꯠꯂꯤ꯫ ꯇꯥꯕꯔꯕ ꯆꯤꯟꯕꯥꯜꯗꯨꯁꯨ ꯉꯥꯡꯇꯛ ꯇꯧꯕ ꯃꯆꯨ ꯁꯪꯂꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯧꯕ ꯂꯩꯁꯥ ꯁꯥꯎꯔꯞ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯊꯧꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯇꯨꯅ ꯅꯥꯀꯟ ꯑꯃꯗ ꯐꯝꯗꯨꯅ ꯅꯣꯛꯂꯒ ꯂꯩꯔꯤ꯫ ꯂꯩꯁꯥ ꯐꯅꯦꯛꯇꯨ ꯄꯥꯏꯗꯨꯅ ꯐꯅꯦꯛꯁꯦ ꯁꯦꯠꯄ ꯍꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯧꯔꯒ ꯅꯪꯅ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤ ꯀꯩꯒꯤ? ꯊꯧꯕꯅ ꯐꯖꯕꯅ ꯅꯨꯄꯥꯅ ꯁꯥꯕ ꯍꯦꯛ ꯃꯥꯟꯒꯦ꯫ ꯐꯩ ꯑꯗꯨꯗꯤ ꯐꯅꯦꯛ ꯑꯝꯇ ꯁꯦꯠꯂꯨꯏ꯫ ꯂꯩꯁꯥ ꯁꯥꯎꯅ ꯐꯅꯦꯛꯇꯨ ꯂꯪꯊꯣꯛꯀꯦ ꯇꯧꯏ꯫ ꯊꯧꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯩꯅꯣꯅꯦ ꯑꯩ ꯅꯨꯄꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯂꯩꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯐꯅꯦꯛꯇꯨ ꯑꯃꯨꯛ ꯇꯞꯅ ꯁꯦꯠꯆꯤꯜꯂꯤ꯫ ꯂꯩꯁꯥꯅ ꯌꯥꯔꯦ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨ꯫ ꯊꯧꯕ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕ ꯍꯥꯟꯅ ꯏꯪ ꯇꯞꯄꯝꯃꯤ ꯈꯨꯇꯞꯇꯨꯒ ꯂꯣꯏꯔꯦ꯫ ꯐꯅꯦꯛꯇꯣ ꯑꯩ ꯁꯦꯠꯄꯤꯌꯨ ꯍꯥꯏꯔꯣ ꯃꯃꯥ ꯁꯦꯠꯍꯟꯒꯦ ꯍꯥꯏꯔꯣ? ꯅꯪꯁꯨ ꯐꯤ ꯑꯃ ꯄꯥꯏꯌꯨ ꯅꯪꯅ ꯁꯦꯠꯄ ꯃꯑꯣꯡꯗꯣ ꯌꯦꯡꯂꯒ ꯑꯩꯁꯨ ꯁꯦꯝꯂꯒ ꯁꯦꯠꯀꯦꯕ꯫ ꯈꯨꯠꯂꯣꯏꯗꯕꯅꯦ ꯑꯃꯨꯛꯄꯨ ꯍꯥꯏꯐꯦꯠ ꯎꯔꯗꯤ ꯌꯥꯅꯤꯌꯦ꯫ ꯑꯦ ꯑꯋꯣꯏntꯪꯒꯤꯔꯣ ꯍꯩꯇ꯭ꯔꯕꯣ ꯁꯤꯕꯣ? ꯀꯃꯥꯏꯅ ꯍꯩꯗꯣꯏꯅꯣ ꯁ꯭ꯀꯨꯜꯗ ꯈꯛꯅꯤ ꯁꯦꯠꯂꯛꯄ ꯑꯗꯨꯁꯨ ꯃꯔꯤ ꯀꯤꯔꯒ ꯑꯁꯤꯗꯤ ꯃꯔꯤꯁꯨ ꯌꯥꯎꯗꯦ ꯑꯗꯒꯤ ꯑꯥꯗ ꯁꯨꯝ ꯂꯩꯔꯨꯔꯦ ꯑꯗꯒꯤ ꯐꯅꯦꯛ ꯁꯨꯗꯅ꯫ ꯂꯩꯁꯥꯒꯤ ꯆꯝꯖꯔꯕ ꯃꯑꯣꯡꯗꯨꯗ ꯊꯧꯕ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯗꯨꯅ ꯐꯔꯦꯁꯦ ꯑꯩ ꯇꯝꯕꯤꯔꯒꯦ ꯌꯦꯡꯉꯨꯀꯣ꯫ ꯊꯧꯕꯅ ꯐꯅꯦꯛ ꯁꯦꯠꯄ ꯇꯝꯕꯤꯔꯗꯨꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯁꯈꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯁꯤꯗꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯂꯩꯁꯥ꯫ ꯂꯩꯁꯥꯅ ꯀꯥꯟꯇꯣ ꯑꯃꯗꯤ ꯁꯈꯤꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯏꯃꯥ ꯕꯕꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯀꯥꯟꯇꯣꯅ ꯏꯕꯨꯡꯉꯣ ꯄꯣꯠ ꯆꯩꯗꯨꯗꯤ ꯒꯥꯔꯤꯗ ꯍꯥꯞꯈ꯭ꯔꯕꯣ? ꯍꯥꯞꯆꯈ꯭ꯔꯦ ꯕꯥꯕꯨꯡ꯫ ꯏꯃꯥꯒꯤ ꯂꯩꯁꯥ ꯀꯩꯒꯨꯝꯕ ꯌꯨꯝꯗꯨꯗ ꯏꯆꯥꯅ ꯈꯤꯇꯪ ꯍꯦꯛ ꯋꯥꯕꯒ ꯃꯃꯥꯒꯤ ꯅꯥꯛꯁꯤꯗꯅꯦ ꯂꯥꯛꯀꯗꯕꯅꯤꯀꯣ ꯏꯆꯥ ꯀꯞꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯕꯨꯡꯉꯣꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯈꯪꯂꯦ ꯅꯪ ꯑꯐꯕ ꯂꯩꯔꯝ ꯈꯪꯕ ꯃꯤ ꯑꯃꯗ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎꯀꯣ꯫ ꯏꯃꯥ ꯌꯦꯡꯖꯒꯦ꯫ ꯂꯩꯁꯥ ꯆꯠꯁꯤꯜꯂꯛꯑꯣ ꯃꯃꯥꯒꯤ ꯋꯥꯗꯤ ꯄꯨꯟꯁꯤꯒꯤ ꯂꯣꯏꯔꯔꯣꯏ꯫ ꯏꯃꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯣ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯦ ꯐꯖꯅ ꯃꯌꯨꯝ ꯌꯧꯕ ꯄꯨꯕꯤꯌꯨꯀꯣ꯫ ꯍꯣ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯑꯉꯥꯡꯁꯦ ꯃꯌꯨꯝ ꯌꯧꯕ ꯃꯈꯨꯠ ꯁꯝꯂꯒ ꯄꯨꯕꯤꯔꯒꯦ꯫ ꯁꯈꯤ ꯃꯣꯏꯁꯨ ꯅꯣꯛꯇꯨꯅ ꯂꯩꯖꯍꯧꯏ꯫ ꯂꯩꯁꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯥꯏꯊꯔꯛꯈꯤ꯫ ꯂꯩꯁꯥ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯑꯃꯨꯛꯁꯨ ꯅꯣꯛꯆꯔꯤ ꯃꯃꯥ ꯃꯄꯥꯕꯨ ꯎꯖꯔꯅꯤ ꯈꯟꯖꯕꯗ꯫ ꯑꯃꯔꯣꯝꯗ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯖꯔꯤ꯫ ꯊꯧꯕ ꯂꯩꯁꯥꯗ ꯌꯦꯡꯗꯨꯅ ꯂꯩꯁꯥ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯄꯥꯈꯠꯀꯅꯨ꯫ ꯊꯧꯕꯕꯨ ꯌꯦꯡꯖꯔꯛꯏ꯫
सोमदना मधु शरद की हिदक पिजरी मधुना मोइबा से अमसु वाली शरदना ममा यार अई हिदक सिंगी कानाबसु लेररा सिजख्रा सनुदा इचा तोंबिदुदा वाना ngaibane यार इचादो मपाइबु वारोख्रे शरदसु थाइने एक्सीडेंट अमदा मखोंगे सिंगलीदो मफम अमदा पुलपता सिनखिदुना लेखे अदुबु डॉक्टर अमते यंगहौदबना मतम खरागी मतुंगददे थबक सुबा हेनमनबगी पुलप्पा सिंदुना मखोंग थांगदुना चटपा ngamखिदे मदुना मरम ओइदुना मसादु नोंमगी सोसिनबदो असुम हेनजिलकली मोइबा हिदाक सिबुक्ति फजना चाबियु कैदोबगे एबु इतोम लेहो हाइब्रो इचादो युमदा लेजरमलबदि खांबंगमदा ममितगी मपि लेप लेतन सिंथरक्तुना वा मचित अमता ngangbangमदा लेरि शरद ओ शरद तारिबो मधु तारदि थोलौने खुंगंगदुगी सेंजाव पाइबा नुपादुना खोन yakna कौरकली मधुना दादा मुगले करी खुमुगे मोइबा खरी थी उपाय ले यमसी पीखी बताबने सेन खरा खकीदमक यमसी बु पीखी बतारबा मीन लौनब सेंदो लौनदुना अवतबसिंदु लौसिंदुना यमसी लौजाहौरसनो मधुसु उपाय लेते थौलई मधुना दादा फंबियु फंबलाक नतेने नते नोइबु आई सेंदो करम कांद पीगे हाइबन हा नत्रबदे अइना तौबु थबकता नोइ आइबु फते हाइरकनुको दादा एखोइ उपाय लेगदबा मानजद्रे मोइबासु हौजि फमसा कंखतपा खरिसु ngamdre दादा अदुना ताकबदे नोइ एगी सेंदो सिंबा ngamरो सिनिने हा सिनिने खुमुने दादा यमसे दादति योंजरम लगे मीना लौनबा ममलदुमक लौचरेगे दादा अदुगा अखोइ युमसे थादोक्तुना चच्चरेगे मधु ममित अनिमक पिरांगतना थुमली तालक्तुदा थोंगालदगी कार अमा सुमांग तमना थौजिलक्खि